ꯉꯁꯤꯒꯤ 13ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯔꯪ ꯃꯅꯤꯡ ꯂꯩꯀꯥꯏ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯥꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯔꯥꯏ ꯂꯥꯏꯔꯛ ꯌꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯇꯦꯖ ꯂꯛꯁꯃꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯉꯁꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯣ ꯏꯕꯣꯕꯤ ꯌꯥꯎꯅ MLAꯁꯤꯡ ꯉꯁꯤ ꯅꯨꯡꯊꯤꯜ CAB ꯑꯃꯗꯤ ꯅꯥꯒꯥ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯊꯪꯒꯥꯜ ꯀꯩꯊꯦꯜ, ꯉꯥꯔꯤ ꯒꯂꯤ, ꯅꯥꯒꯥ ꯅꯥꯂꯥ ꯃꯊꯛ, ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯃꯅꯤꯡ, ꯙꯔꯃꯁꯥꯂꯥ ꯑꯂꯨ ꯒꯂꯤ, ꯕꯣꯔꯣꯒꯂꯤ, ꯏꯔꯣꯏꯁꯦꯝꯕꯖꯨ ꯂꯝꯕꯤꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯆꯤꯡꯅꯕ ꯃꯤꯑꯣꯏ 15 ꯃꯈꯥ ꯇꯥꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯅꯕ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯖꯤ ꯏꯉꯨꯆꯥ ꯆꯤꯡꯊꯥꯝ ꯉꯔꯥꯡ ꯁꯤꯡꯒꯥꯄꯣꯔꯗ ꯊꯨꯡꯈ꯭ꯔꯦ꯫ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯊꯥꯔꯛꯄ ꯇꯣꯇꯤ ꯏꯁꯤꯡꯗ ꯉꯥꯄ꯭ꯔꯨꯝ ꯌꯥꯎꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯅꯪꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯛꯋꯥ ꯃꯈꯥ ꯅꯥꯡꯃꯩꯔꯥꯛꯄꯝ ꯂꯩꯀꯥꯏꯗ ꯂꯩꯕ NG ꯆꯂꯥꯝꯕꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ Interdisciplinary Studies Redefining Boundaries of Humanities Science and Social Science ꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ 2 ꯄꯥꯡꯊꯣꯛꯀꯗꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯔꯠ ꯍꯣꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒꯤ ꯋꯥꯐꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯦꯃꯥ ꯈꯟꯗꯨꯅ ꯁꯧꯒꯠꯂꯛꯄꯕꯨ NSCNRꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯆꯍꯤ 30 ꯁꯨꯔꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯃꯇꯤꯛ ꯆꯥꯕ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯈꯤꯗꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠ ꯀꯣꯍꯤꯃꯥꯒꯤ ꯕꯦꯟꯆꯅ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯇ ₹15,00,000 ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯦꯘꯥꯂय ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯨꯅꯤꯠ ꯑꯃꯗꯤ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯁꯤꯂꯣꯡꯒꯤ ꯎꯃꯤꯁꯄ꯭ꯔꯤ ꯕ꯭ꯔꯤꯖ ꯃꯅꯥꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ KG 1ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:98 ꯇꯥꯕ ꯃꯇꯝꯗ ꯒꯨꯋꯥꯍꯥꯇꯤ ꯁꯤꯇꯤ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯇ ꯁꯦꯀꯦꯟꯗ ꯇꯔꯥꯔꯣꯝ ꯔꯤꯆꯔ ꯁ꯭ꯀꯦꯜꯗ ꯃꯦꯒꯅꯤꯆꯨꯗ 4.3ꯒꯤ ꯆꯥꯡꯗ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯇꯣꯏꯒꯨꯝꯁꯨꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯃꯆꯥ 2 ꯌꯥꯎꯅ ꯉꯔꯥꯡ ꯀꯁꯥꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ 4  ₹10,00,000 ꯔꯣꯝꯒꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ CAB ꯑꯃꯗꯤ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ UCCꯒꯤ ꯃꯥꯌꯣꯛꯇ ꯀꯥꯔꯕꯤ ꯑꯪꯂꯣꯡꯗ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫